है ना कोई मैं Keeningai Leite कोई section जे तो state force paramilitary forces with the help of the central government कोई लोइने में तो भी prepare तो उनके लई है ना सर बहुत hill valley तोड़ी खुलाई फाब यामियावी मी फाब यामियावी NIA ने पूगी बयावी CBI ने पूगी बयावी अदुगुम्बा तो मैं कोई लेफ्टने से थरी होय तोंगान बत टेक्नोलॉजी मयाम अमल है साइबर क्राइम की करी की पेट मेर पदा है तो फाब याबा अदुगी कनोसी मशीनरी से लेरबने हुजिक फावबा था तरा चंगजले हयेंग कसी था तरा गन नोमनि सा अदु सी फावबदा कुकी की लालहोबा हाइबताई मोइन पोस्ट तौरिबा मयाम से ngasi फाव था तरा से सुरस फाव फाब ngमदबसे सी सरकार सी करी मदुई खुदोंग चाबा लेतबरा कुकी लालहोबसिंग सिन सारngasi अखोई मैतैदा लंदारकपसिदा हुजिक सी सा सोशल मीडिया की खुथांगदा हाइबताई अफा अफबा मखन की खुलाइसिंग सिपाइरेगा सोशल मीडिया से पोस्ट तौरगा मैतैसिंग सेम सारो से ngarang nahandsu viral loiba madumagna khoi kaino kiba ninghanabagi dinate tawriba moi gi thawdok si boiba tha ani gi manungda kangla yaur adam ni ga adna khulai rocket launcher gumba haigadra ai khulai maram se kya khangde sigumba si utna khotna sum post tawbase masi sar hujikti yam sengna haraga technology si makhat mathel leire सोई की बना सोई हरगा जो सार हुजिक्ति गवर्नमेंट की इंचार्ज अखोई की इंटेलिजेंस सिंसी फजना केयर लोबिरम बगने है ना इंगोंदा फिल तवे अदो हारिबा बोइना सोशल मीडिया दा खुलाई पायरगा धप तोरिबा खोलिसे हुजिक्ति सार टेक्नोलॉजी वांग बनिना साइबर क्राइम गुम्बगी मतेंगना मोइजि थीरे हरगा हुजिक फाव फागतपा लैखरब्रा नत्रगा लैत्रगना फागतनबो होनदिब्रा मोइजि फागतलगा एक्शन लौबा यारोइद्रा बताए फेब्रुआरी की तांग 13 कुन की पुंग मापन में काय भाव कापनो बसिदा सार मोइन पाइरब खुलाई सी यामग्रे अखोई MMG सी नहान आई हाउस तसु थमजग्रे किलोमीटर मंगा की सराउंड सी मोइ अटैक तौब ngam हाय बताए दुकी मतिक पावरफुल ओइबा खुलाई नि मदुगुम्बसु यावे अदु सार हुजिक सी कुकी लालहोबसिंग ना मैतैसिंग सिदा अदुगुम्बा मखनी खुलाई सिजनरगा मियोय कया हातखरे हुजिक हाननबसु सेम सारी मसी थेंगनबा अखोई की स्टेट सिक्योरिटी ओइबे आय फोर्स सेंट्रल फोर्स ओइबे आय मदु थेंगनबा सरकारना अयाबा पीदबदौना तौबा मसी अयाबा पीबा करी कायबगे सिमा मेगी तांग अहुमदगी थोलोइबा लानसे अखोई की हाउस की लीडर नसु मपान की खुदना इंडिया लदारकपनी इंडियन यूनियन लान मायोनब हौख्रे एन बीरेन सिंह हना सार हेडिंग से सुमाय तौबा बसी होम मिनिस्टर सु हाइग्रे फॉरेन एग्रेशन यावी स्टेट सिंह चीफ मिनिस्टर नसु हाइग्रे अदो ngasi भावबदा मपान लेपाकना लंदारा भावबदा मदु चप चाना थेंगनब स्टेट अमसुंग सेंटर सरकारना थेंगद्रिबसि करी मरमगिनो सिमतंग थौदोकसिदा मिलिटेंट्स कुकी मिलिटेंट्स सिंगी दगी यामना sophisticated weapons सिंग यावी और यारुंग बयाई हाइबगी चिंगनबा मयाम अमा लैबा अदुने खोय मखन मखन की अदुगुम्बा आउटसाइड की और sophisticated weapons सिंग यावबा याबा पोचिंग खोय केस अयाम्बा NIA और CBI दा खोय सिनै मदुगी सिनगी बा केस मयाम अमा लैरे मरमदि अदुगा स्टेट गवर्नमेंट अदुगुम्बा तौरमोय हाइबा पोतुदना स्टेट गवर्नमेंट अदुगी मथक्ता सिगी प्रूफ अमा यावदना इन हे हाउस दा थंबदा याविने ना आई हाइबा नुगाइतबा दु खकी पोनी बट हाइरिबा इशू सिदी ऑनरेबल मेंबर ना हाइरिबा पोसे खोय अदुम चुम्बा याबगी पोती याम चावना लेरे मरम अदुमंगने अदुबु अदुना कोइना हंतक फोरेंसिक की के थारगा तौजे हंतक ऑनरेबल मेंबर की सुनुगिदा तौरखिबा बॉम नुम अदगी MM जी कापी खोलेन तौगी मतांगुदे फोरेंसिक थारकांदा मदुगी तारिबा होल लेरिबा पोट मया मोइना सेनेबा पोट मया से लोइना फोरेंसिक तोलकांदा विथ प्रूफ मदो खोय सेंट्रल गवर्नमेंट थारकांदा तौनबा ममांगसु मोइना कापकबा बुलेट चिंग करी करी पानबा मफम करी करी लोइना खोय फोरेंसिक साइंस तौरकांदा खोमजलकांदा सिगी बुलेट सि करमबनो स्नाइपर दगी कापकपा बुलेट न सिनी अदगी AK-47 दगी सिनी सि लोइना याम मदु
ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏ ꯑꯥꯗ ꯄꯤꯔꯤ ꯑꯗꯨꯅ ꯃꯣꯏ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯈꯥꯒꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤꯡꯗꯤ ꯑꯟꯗꯤꯅꯥꯏꯕꯜ ꯑꯣꯏ ꯑꯗꯨꯒ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯍꯦꯛ ꯁꯤꯗ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥꯟ ꯀꯩꯅꯣꯒꯤꯗ ꯁꯨꯒꯨꯅꯨꯒꯤꯗ MMG ꯀꯥꯞꯄꯒꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯊꯤꯕ ꯃꯇꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯈꯤꯇꯪ ꯂꯩꯔꯤ ꯁꯦꯀꯨꯔꯤꯇꯤꯅ ꯏꯟꯁꯔꯖꯦꯟꯁ ꯀꯩꯅꯣꯁꯤꯡ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯥꯞꯄꯅꯤ ꯃꯣꯏ ꯆꯪꯗꯅꯕ ꯀꯥꯞꯄꯅꯤ ꯑꯃꯨꯛ ꯍꯥꯏ ꯀꯔꯤꯅꯣ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯔꯤ ꯁꯦꯀꯨꯔꯤꯇꯤꯗꯩ ꯀꯥꯞꯄꯅꯤ ꯍꯥꯏ ꯃꯣꯏꯗꯩꯅꯤ ꯀꯥꯞꯄꯅꯤ ꯍꯥꯏ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯍꯥꯏ ꯂꯦꯚꯦꯜ ꯄꯨꯂꯤꯁꯀꯤ ꯂꯦꯚꯦꯜꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯤꯒꯠꯅꯕ ꯂꯥꯡꯅꯔꯤ ꯑꯃꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯊꯦꯡꯅꯗꯕ ꯌꯥꯎꯗꯦ ꯁꯤꯗꯩꯗ ꯁꯝꯇꯥꯏꯝꯁ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯦ 3ꯗꯒꯤ ꯊꯦꯡꯅꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁ IRB ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯍꯦꯟꯕ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯁꯨ ꯍꯥꯟꯅ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯀꯃꯥꯟꯗꯣꯁꯤꯡ ꯑꯌꯥꯝꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯞ ꯀꯔꯤ ꯃꯌꯥꯝ ꯇꯧꯔꯒꯅꯤ ꯁꯥꯔ ꯄꯦꯔꯤꯐꯦꯔꯤꯗ ꯃꯣꯏꯒꯤ ꯊꯦꯡꯅꯔꯤꯈꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯋꯦꯜ ꯄ꯭ꯔꯤꯄꯤꯌꯔ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯗꯨꯒꯤ ꯁꯦꯟꯁꯤꯇꯤቭ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯂꯣꯏꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯂꯩꯕꯥꯛꯅꯤ ꯉꯥꯛꯇꯦ ꯑꯩꯈꯣꯏ ꯀꯟꯗꯣꯏꯁꯤ ꯁ꯭ꯇꯦꯠꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯔꯤꯁꯦ ꯁ꯭ꯇꯦꯠ ꯀꯟꯅꯅꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯟ ꯄ꯭ꯔꯖꯥ ꯀꯟꯅꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯃꯣꯔꯦꯗ ꯀꯔꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯑꯦꯛꯁꯇ꯭ꯔꯥ ꯐꯣꯔꯁ ꯏꯚꯟ ꯄꯦꯔꯥ ꯀꯃꯥꯟꯗꯣꯁ ꯑꯦꯛꯁꯇ꯭ꯔꯥ ꯐꯣꯔꯁ ꯊꯥꯖꯤꯟꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯇꯩ ꯖꯒꯥꯗꯁꯨ ꯅꯍꯥꯟ ꯆꯨꯔꯆꯥꯟꯄꯨꯔꯗꯒ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ DC ꯃꯩ ꯊꯥꯕꯗ ꯇꯧꯔꯤꯁꯤꯡꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯀꯅ ꯔꯤꯇꯥꯂꯦꯠ ꯇꯧꯔꯤꯗꯨ ꯑꯗꯨꯗꯒꯤ ꯀꯜꯍꯧꯔꯤꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯖꯣꯏꯟꯠꯂꯤ ꯐꯖꯅ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ we are well prepared ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯑꯥꯒꯁ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯪꯉꯛꯄꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗꯁꯨ ꯑꯩ ꯊꯥꯖꯕ ꯄꯤꯖꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣই ꯁꯦꯛꯁꯟꯁꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ with the help of the central government ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯗꯨꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩ ꯍꯥꯏꯗꯅ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯥꯔ ꯑꯩ ꯑꯔꯣꯏꯕ ꯀꯣꯏꯁꯟꯁꯨ ꯑꯣꯏꯔꯦ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝ ꯐꯖꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯔꯤꯄ꯭ꯂꯥꯏꯗ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯨ ꯃꯗꯨꯃꯛ ꯈꯟꯖꯒꯦ ꯁꯥꯔ ꯈꯨꯠꯂꯥꯏ ꯐꯥꯕ ꯌꯥꯝ ꯌꯥꯎꯏ ꯃꯤ ꯐꯥꯕ ꯌꯥꯝ ꯌꯥꯎꯏ NIAꯅ ꯄꯨꯈꯤꯕ ꯌꯥꯎꯏ CBIꯅ ꯄꯨꯈꯤꯕ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯣꯏ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯝꯃꯤꯕ ꯍ꯭ꯌꯨꯖ ꯇꯧꯔꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯟꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯛꯇꯤ ꯍꯧꯗ꯭ꯔꯤ ꯌꯦꯁ ꯑꯗꯨꯃꯗꯤ ꯌꯥꯏ ꯑꯗꯨꯒ ꯐꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ NIAꯅ ꯑꯗꯒꯤ CBIꯅ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯊꯔꯤ ꯑꯗꯨꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯕꯣꯠ ꯍꯤꯜ ꯑꯦꯟ ꯗ ꯄ꯭ꯂꯦꯟ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯐꯥꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯝ ꯑꯗꯣ ꯈꯔꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕ ꯌꯦꯁ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ